ngasi wari macha asigi mamingna mayoknagadabani. Nongma Swami Vivekananda karigumba wakhal amada luptuna pukhri amagi mapal tamna lakpada yamna kijaningai oiraba yong kangbu ama mahakki mayokta changsillammi. Khanghaudana yongyamdu ubada mahak yamna kijaki. Mahakna khudakta mamai onduna yamna yangna chenkhirami. Yong mayamduna mahakpu kanna tanarakhi. Vivekanandana khalli mahak soidana siba tare haiduna. Matam dumaktada yonggi sajat khangba ahal amana kanna laurakhi. Mafamduda lepu chenganu namai onthou aduga yonggi mayokta lepu thauna layu kiganu. Vivekananda chap lepki aduga hairakpa adumak tauki. Takpirakpagum angakpa thogdok ama oiki madudi yong mayamdu tanarakpa lepki amasung Vivekanandana akiba leitana mayoknana lepa ubada yong mayamdu hanki. Thogdoktudagi Swamiji athoiba pautak ama phangki. Nimittumaktada mahakna wa ngangbada thogdok adu miyamda tahanki. Yamna kiningai oikraba yongyamna talakpadagi chelaknaba hotnaramlabadi aihaksi hingduna leiraroi. Yongsingduna aibu soidana hatoklamgani. Aina thauna phana makhoigi mayokta leppadagi makhoi chenkhibani. Aduna punsigi thogdok wathok kayasingdi chelaga hingadauba natte. Makhoisingdu soidana thauna puthoktuna mayok narbatada mangkigani.